ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯌꯨꯝ ꯑꯗꯣ ꯑꯍꯜ ꯑꯃꯠꯇ ꯂꯩꯇꯦ꯫ ꯄꯥꯔꯤꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯈꯣꯏ ꯑꯅꯤꯇ ꯂꯩꯕꯅꯤ꯫ ꯆꯍꯤ 3 ꯐꯥꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝꯕꯥꯟ ꯂꯝꯕꯤꯗ ꯈꯣꯡꯗꯥꯔꯛꯄ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯔꯝꯗꯦ꯫ ꯄꯥꯔꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯊꯃꯣꯏ ꯁꯣꯛꯀꯗꯧꯕ ꯋꯥ ꯑꯃꯠꯇ ꯃꯍꯥꯛ ꯉꯁꯤ ꯐꯥꯎꯕ ꯍꯥꯏꯗꯦ꯫ ꯐꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯔꯕꯁꯨ ꯑꯌꯦꯡꯕꯤ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯂꯨꯝꯃꯨ ꯍꯥꯏꯕ ꯌꯥꯗꯦ꯫ ꯃꯍꯥꯛ ꯃꯊꯃꯣꯏ ꯑꯗꯨ ꯂꯩꯇꯥꯅ ꯅꯣꯡꯃꯇ ꯂꯩꯕ ꯉꯝꯖꯗꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯑꯌꯦꯡꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯏꯃꯛ ꯃꯛꯁꯤꯟꯅ ꯐꯝꯂꯤ꯫ ꯅꯥꯀꯟꯗꯅ ꯊꯪꯅꯕ ꯌꯨꯝꯒꯤ ꯃꯧ ꯀꯦꯊꯕꯤ ꯑꯗꯨꯁꯨ ꯐꯝꯂꯤ꯫ ꯑꯌꯦꯡꯕꯤ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯆꯤꯟꯇꯥ ꯄꯣꯠꯂꯨꯝ ꯄꯨꯗꯨꯅ ꯂꯩꯔꯕꯗꯤ ꯂꯩꯅꯥ ꯑꯣꯜꯂꯛꯇꯅ ꯅꯥꯕ ꯁꯣꯏꯔꯔꯣꯏ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯋꯥꯈꯜꯗꯣ ꯈꯔꯁꯨ ꯌꯥꯡꯊꯣꯛꯑꯣ꯫ ꯅꯪꯒꯤ ꯅꯨꯄꯥꯅ ꯅꯪꯕꯨ ꯊꯤꯅ ꯇꯧꯕꯁꯨ ꯅꯠꯇꯦ꯫ ꯈꯔꯁꯨ ꯄꯦꯟꯊꯣꯛꯅ ꯍꯤꯡꯕ ꯇꯝꯂꯣ ꯀꯩꯗꯧꯒꯦ? ꯀꯦꯊꯕꯤ ꯅꯪꯅꯗꯤ ꯑꯗꯨꯝꯅ ꯂꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯤꯕ, ꯑꯗꯨꯕꯨ ꯑꯩꯗꯤ ꯉꯝꯗꯦ꯫ ꯑꯩ ꯄꯦꯟꯊꯣꯛꯄ ꯉꯝꯗꯦ꯫ ꯑꯩ ꯏꯁꯥ ꯄꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯕ ꯅꯪꯅ ꯑꯗꯨꯝꯅ ꯑꯗꯨꯝ ꯃꯪꯗꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯂꯩꯔꯗꯤ ꯇꯥ ꯄꯥꯔꯤꯅꯁꯨ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ꯫ ꯀꯦꯊꯕꯤ ꯑꯩꯁꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯩꯒꯤ ꯏꯅꯦꯝꯒ ꯏꯀꯨꯒꯁꯨ ꯃꯁꯨ ꯑꯃꯠꯇ ꯃꯃꯤꯠꯇ ꯎꯖꯕ ꯐꯪꯂꯕꯗꯤ ꯈꯟ ꯃꯁꯨꯒꯤ ꯋꯥꯈꯜꯗ ꯂꯥꯏꯅꯤꯡ ꯑꯣꯏꯖꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯇꯤꯛ ꯆꯥꯔꯨꯗꯕꯅ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕꯗꯣ ꯊꯨꯡꯍꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯁꯨꯒꯤ ꯈꯣꯡꯁꯤ ꯃꯈꯣꯜ ꯇꯥꯕ ꯐꯪꯗ ꯂꯥꯏꯔꯝꯂꯦꯟꯗ ꯈꯣꯡꯗꯥꯈ꯭ꯔꯦ꯫ ꯑꯩꯁꯤ ꯃꯇꯤꯛ ꯌꯥꯝ ꯆꯥꯗꯦ ꯀꯦꯊꯕꯤ꯫ ꯍꯦꯔꯥ ꯑꯗꯨꯝꯅꯁꯨ ꯍꯥꯏꯅꯨ꯫ ꯏꯅꯦꯒ ꯈꯨꯔꯥꯒꯗꯣ ꯄꯨꯟꯁꯤ ꯇꯦꯟꯅ ꯏꯁꯣꯔ ꯃꯥꯅ ꯇꯝꯂꯛꯄꯒꯤ ꯉꯟꯅ ꯑꯗꯨꯛ ꯅꯨꯡꯒꯥꯈꯤꯕꯅꯤ꯫ ꯅꯪ ꯅꯁꯥ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯕꯁꯨ ꯅꯠꯇꯦ꯫ ꯃꯤꯁꯨ ꯂꯨꯍꯣꯡꯕ ꯆꯍꯤ 5-10ꯒꯤ ꯃꯇꯨꯡ ꯃꯆꯥ ꯌꯥꯎꯕ ꯀꯣꯛꯊꯣꯡ ꯑꯃ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯑꯗꯨꯅ ꯀꯔꯤꯁꯨ ꯍꯦꯟꯖꯤꯟꯅ ꯈꯟꯒꯅꯨ꯫ ꯅꯪꯒꯤꯁꯨ ꯁꯣꯏꯗꯅ ꯅꯣꯡꯃꯗꯤ ꯃꯇꯝ ꯂꯥꯛꯈꯤꯅꯤ꯫ ꯑꯗꯨꯒꯤꯗꯃꯛ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕ ꯍꯧꯅꯗꯦ꯫ ꯈꯪꯗ꯭ꯔꯦ ꯀꯦꯊꯕꯤ, ꯑꯩ ꯋꯥꯈꯜꯁꯦ ꯅꯣꯡꯃꯇ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯍꯥꯏꯕ ꯌꯥꯗꯦ꯫ ꯃꯥꯅ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤ, ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯏꯍꯥꯡ ꯍꯥꯡꯕꯒꯨꯝ ꯑꯗꯨꯃꯛ ꯐꯥꯎꯏ꯫ ꯑꯗꯣ ꯅꯣꯏꯕꯨ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯒꯗꯤ ꯑꯃꯠꯇ ꯌꯦꯡꯈꯣꯠ ꯇꯧꯗꯕ꯭ꯔꯣ? ꯑꯗꯨꯃꯗꯤ ꯌꯦꯡꯗꯦ꯫ ꯑꯩꯅ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯗꯦ꯫ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯍꯟꯅꯤꯡ꯫ ꯀꯅꯥ ꯈꯪꯕ ꯂꯥꯏ ꯇꯤꯟꯅ ꯌꯦꯠꯄ ꯈꯣꯠꯄ ꯇꯧꯔꯝꯂꯕꯗꯤ꯫ ꯑꯗꯨꯅ ꯇꯥ ꯄꯥꯔꯤꯅ ꯌꯥꯗ꯭ꯔꯁꯨ ꯅꯪꯅ ꯏꯪꯅ ꯐꯖꯅ ꯊꯦꯝꯂꯒ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯊꯣꯛ꯫ ꯑꯌꯦꯡꯕꯤ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯍꯥꯛꯁꯨ ꯀꯦꯊꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯅꯤꯡꯏ꯫ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄꯒ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯂꯒꯦ ꯈꯟꯅ ꯆꯞ ꯌꯨꯡꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯄꯥꯔꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯆꯥꯔꯤ꯫ ꯑꯌꯦꯡꯕꯤꯅ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯕ ꯑꯣꯏꯅ ꯅꯥꯀꯟꯗꯨꯗ ꯐꯝꯗꯨꯅ ꯐꯤ ꯑꯃ ꯄꯥꯏꯔꯗꯨꯅ ꯆꯥꯛ ꯆꯥꯔꯤꯕ ꯃꯄꯨꯔꯣꯏꯕꯗꯨꯕు ꯀꯥꯡ ꯆꯤꯛꯇꯅꯕ ꯍꯨꯝꯗꯣꯛꯂꯤ꯫ ꯅꯪꯁꯨ ꯆꯥꯔꯣꯗꯅ, ꯍꯣꯔꯦꯟ ꯅꯊꯟꯅ ꯆꯥꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏ ꯀꯩꯁꯨ꯫ ꯑꯩꯁꯨ ꯏꯊꯟꯗ ꯁꯨꯝ ꯆꯥꯕꯁꯦ ꯅꯨꯡꯉꯥꯏꯇꯦ꯫ ꯆꯥꯔꯁꯤ ꯂꯥꯎ꯫ ꯑꯩ ꯀꯣꯟꯅ ꯆꯥꯔꯒꯦ꯫ ꯂꯥꯝꯃꯕ ꯀꯥꯟꯗ ꯍꯧꯖꯤꯛ ꯀꯌꯥ ꯆꯥꯅꯤꯡꯗꯦ꯫ ꯃꯣꯏꯇꯥ ꯆꯥꯕꯤꯔꯣ, ꯑꯩ ꯑꯋꯥꯠ ꯑꯄꯥ ꯍꯥꯞꯆꯔꯛꯀꯦ꯫ ꯀꯔꯤ ꯆꯥꯁꯤꯜꯂꯨꯔꯒꯦ ꯅꯪꯕꯨ? ꯉꯁꯥꯏ ꯀꯦꯊꯕꯤꯅ ꯃꯄꯥꯝꯗꯒꯤ ꯍꯩꯅꯧ ꯑꯃꯨꯟꯕ ꯄꯨꯔꯛꯑꯦ ꯍꯥꯏꯗꯅ ꯈꯔ ꯆꯥꯁꯤꯜꯂꯨꯔꯦ꯫ ꯑꯗꯨꯒꯤ ꯄꯨꯛꯁꯦ ꯏꯊꯟ ꯊꯟꯒꯠꯂꯦ꯫ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯂꯥꯝꯃꯕ ꯀꯥꯟꯗ ꯍꯦꯛ ꯆꯥꯔꯣ꯫ ꯑꯌꯦꯡꯕꯤ ꯃꯉꯛꯇꯃꯛ ꯅꯣꯝꯃꯤ꯫ ꯄꯥꯔꯤ ꯆꯥꯛꯇꯣ ꯍꯥꯎꯅ ꯆꯥꯛꯈꯨꯝ ꯆꯥꯎꯅ ꯆꯥꯎꯅ ꯅꯝꯗꯨꯅ ꯆꯥꯔꯤ꯫ ꯆꯥꯕ ꯇꯪꯈꯥꯏ ꯆꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯑꯌꯦꯡꯕꯤ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯣꯏꯇꯥ, ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅ꯫ ꯍꯥꯏ, ꯀꯩ ꯋꯥꯅꯣ? ꯑꯩꯅ ꯃꯃꯥꯡꯗꯒꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯋꯥꯗꯨꯅꯤ꯫ ꯄꯥꯔꯤ ꯆꯥꯛ ꯆꯥꯔꯝꯕꯗꯨ ꯂꯦꯞꯇꯨꯅ ꯑꯌꯦꯡꯕꯤꯗ ꯌꯦꯡꯏ꯫ ꯑꯌꯦꯡꯕꯤ, ꯑꯩꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯤꯕꯗꯨꯅꯤ꯫ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯍꯥꯏꯕꯁꯤꯗꯤ ꯇꯉꯥꯏ ꯐꯗꯅ ꯌꯦꯡꯗ ꯌꯥꯗ꯭ꯔꯕ ꯇꯥꯟꯖꯥꯗ ꯈꯛ ꯌꯦꯡꯒꯗꯧꯕꯅꯤ꯫ ꯃꯈꯣꯏꯗꯒꯤ ꯅꯤꯔꯒ ꯐꯪꯕ ꯏꯆꯥꯗꯣ ꯑꯩ ꯄꯥꯝꯗꯦ꯫ ꯏꯁꯣꯔꯅ ꯑꯩꯈꯣꯏꯅꯤꯒꯤꯁꯨ ꯏꯆꯥ ꯑꯃ ꯁꯣꯏꯗꯅ ꯇꯝꯕꯤꯔꯝꯒꯅꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯅꯪꯅ ꯀꯣꯛ ꯁꯥꯕ ꯍꯧꯅꯗꯦ꯫ ꯃꯣꯏꯇꯥꯒꯤꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ꯫ ꯐꯅꯗꯤ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯍꯥꯏꯖꯔꯛꯂꯤꯕꯁꯦ꯫ ꯑꯃꯨꯛꯇꯪꯗꯤ ꯀꯔꯤꯅꯣ ꯀꯔꯥꯏꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯕꯗꯤ ꯌꯥꯏꯗꯅ꯫ ꯑꯩ ꯏꯆꯥꯗꯣ ꯃꯣꯏꯗꯒꯤ ꯅꯤꯁꯤ ꯍꯥꯏꯕꯗꯤ ꯑꯩ ꯍꯥꯏꯗꯦꯗꯅ꯫ ꯁꯨꯞꯅꯇꯪꯒꯤ ꯀꯔꯤ ꯑꯁꯣꯏꯕ ꯂꯩ ꯍꯥꯏꯕꯗꯣ ꯑꯗꯨꯈꯛ ꯌꯦꯡꯁꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯃꯁꯤꯗ ꯃꯣꯏꯇꯥꯅ ꯑꯁꯨꯛ ꯌꯥꯝ ꯌꯥꯅꯤꯡꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯩꯃꯥ, ꯑꯁꯤꯒꯤꯕꯨ ꯊꯑꯣꯏꯅ ꯀꯞꯄ ꯉꯝꯃꯤ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯔꯛ ꯐꯠꯊꯠꯇꯨꯅ ꯌꯥꯔꯦ, ꯑꯩ ꯀꯔꯤꯝꯇ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯑꯌꯦꯡꯕꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯥꯛꯈꯨꯝꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈꯤ꯫ ꯃꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯄꯥꯔꯤꯗꯨ ꯂꯩꯍꯧꯏ꯫
Mathanggi numitni ayingbi ngasidi hawgatte. Mahak phamung aduda adumak hipli. Thawaina tawge haiduna tawribani ningai tawribani mapuroibasida. Ayingbi tabro matamsi thieng hawgat ai thabak chatkadoribani si hawgalum nati nangbu nasadubu kaidorage kaubalangbaga tadribasibo. Ayingbi tarabasu tasinnada adumak tumni. Pari sangsinduna makutto ayingbigi maraibagda thamduna kaisudi tawdese pasado mo nomduna ayingbi tabro ayingbi thabak sattoido adum cha ai kaisu tawde. Pari gyan takre mangonda sauningba leirabadi asumna hehe ayingbi mana tawi pari tapna hai. Pari nangna pamnabanina chattuna kari lei haibido yengdurasi. Ayingbi tumlambadagi phuk hawgattuna nokmi Asengbra moita asengbra hairibado aina karigi phagidawuni haibagi asidi ai thabak lepa yaroi aying dungana chalasi nang kana dano akhangmasingda amaiba maibi aiba kana lei haibado hangnaram adugidi thongamda amaibi ma lei adudo ni yengrasi pare adu nang so hoganabado aisu thien thabak sanaba toke chakti yam saning boide orena midang oina ngara kaina thonglaga sarasi koiroi ai pathonglagi Thabak chatpada hanglaga chatpado nungaite. Yare nangi sarukto adu kokthom. Ai thingsu theng chak sadur nei thokpa yaroi. Ayuk to pari saksada thabak chatki. Ayingbi mathanta imung aduda lehawi. Maso imungi thabain khang loisilam chak tokpagi ngihak phamung changduna hiplambani. Hipchalabanina adum tumba haidu thokli. Ayingbi isisina tumni. Pikap tangkhai chalakpada ayingbi mangamakak manglaklam. Manglana duda nupi yamaga pariga momonokna harauna angang pamlaga angang adubu lakna dun leiri. Ayingbi ingak-ngakna sangsinduna mapuroibada hangi. Moita nupi asibu kana angang asina kanagi masa. Pari kumlakte hana yenglakte hanglibadu mangonda nattadawna angang ado adumaklakna duna lei. Matawaduda ayingbi parigi masa soke taw. Adumna tawrakpaduda nakanda nokmi leplama nupi adu asawbagi sakpamda ayingbida unsinduna sauna. He namketpi nangna tawribidu kaino mahak ase aigi ipuroibani lamlanbi nangna aigi nupagi masa soke tawriba karigi ayingbi ngakna kaino madi aigi ipuroibani nangna nganglibadubu kaino nupido henna asawba hele sor phuina honduna mangonda mamit khana yeng sabtra tawrai nati Ma nangi na puroy ba nati? Ma di aigi puroy ba ni? Aigi isagi mapan. Aigi nupa. Kanglabra. Aigi nupa. Ayingbi sabtra duda kisabab harok na parigi manak sangsin. Pambom aduda makutu na pairaga hai. Tapari asinupi sibu kana. Magi mo ang sibu kay. Aigi say. Nupi yedo. Parigi masa soki ba dudagi hena angawbi amagum asawa pudorak na prap sangsin. Ayingbi ki makauri yedo tap metu na. Usitaba, ay usitaba, ay na haidana, ay ginupani haidana, masida nang thawai na tadab, kangra, siro, nangda siro, ay ginupamunbi, nangda siro. Ayingbi sorhon mangamda makong adu pidring kauduna kangi. Nang namunman, ay ginupa, nang namunman, ay na liyan tani kanbra, ay na yani kanbra. Ayingbi wana kangi, mahak sorhon mangamda wana kangi. Manglana dudagi taibang pawusungamda ayingbi manglaknari. Aduk waraba tanja duda masanom duna mabu haudoraklami. Ayingbi, tabro, ayingbi. Masado tok namlakpa duda usin nasin akiba manglana dudagi mangpawnaraktuna iping na long na phuk haugali. Mamay mamit humanga pumlup lei mamay adu koy lei duna akoybado kana leibunu yengi. Matawa duda kethabi na hai. Kaidorage iping libadu ba nungtilsida kaubuga tada kay tumaga humang na sa pulup lay tawrisi. Ayingbi, kethabi ki makut adu ta paiduna. Kethabi, ay kasi kanapta lay tabanadra. Kethabi ngagna, kanabu lay doyno ay ganang kakagdan. Ay nasanglagpada kanasu lay ramdi. Kaubusu tada baduda tumlamdaw mali na kada sanglagpada nang di mangpataba mangbrakangdi manglak na dun lay rami. Ayingbi sor sang na hundog tuna. Mangluri. Numit sima ayingbi manglana duda thokiba thawdokpu maningsingduna masado leitapam khangda leifam sapam khangda adumak hauki. Mathangi numitni ayuk aduda pari amadi ayingbi amaibi sangai gi yumda thunglari. Sangai pari ubada masado karino khangda tu sungba phawi.
ꯏꯁꯥꯁꯤꯡ ꯂꯥꯛꯄꯗꯤ ꯏꯃꯥꯒ ꯀꯔꯤ ꯇꯥꯟꯅꯁꯦꯕ ꯀꯣꯏꯗꯅ ꯍꯦꯛꯇ ꯍꯥꯏ ꯑꯌꯤꯡꯕꯤ ꯄꯥꯔꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯁꯪꯒꯥꯏꯗ ꯑꯣꯟꯁꯤꯟ ꯋꯥ ꯍꯥꯏꯔꯛꯏ ꯏꯃꯥ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯦ ꯑꯇꯩ ꯃꯔꯝꯒꯤ ꯅꯠꯇꯦ ꯌꯨꯝ ꯄꯥꯟꯕ ꯆꯍꯤ ꯌꯥꯝꯗꯦ ꯑꯗꯨꯕꯨ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯠꯇꯗꯤ ꯎꯕ ꯐꯪꯗ꯭ꯔꯦ ꯑꯩꯈꯣꯏꯗ ꯑꯌꯦꯠ ꯑꯄꯟ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯣ ꯏꯃꯥꯅ ꯀꯨꯞꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒꯤ ꯉꯁꯥꯏ ꯑꯩꯈꯣꯏ ꯂꯥꯛꯆꯕꯅꯤ ꯑꯉꯥꯡꯒꯤ ꯑꯣꯏꯔꯦꯀꯣ ꯌꯦꯡꯒꯦ ꯏꯃꯥ ꯌꯦꯡꯒꯦ ꯅꯪꯒꯤ ꯅꯃꯤꯡꯒ ꯅꯪꯒꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡꯒ ꯍꯥꯏꯔꯛꯎ ꯌꯨꯝꯅꯥꯛꯁꯨ ꯍꯥꯏꯔꯛꯎ ꯑꯩꯒꯤꯅ ꯑꯌꯤꯡꯕꯤ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯄꯥꯔꯤ ꯌꯨꯝꯅꯥꯛꯇꯤ ꯍꯩꯁꯅꯥꯞꯅꯤ ꯁꯪꯒꯥꯏ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯆꯤꯟꯗ ꯂꯥꯏ ꯁꯣꯜꯂꯛꯏ ꯉꯁꯤ ꯀꯣꯔꯧꯅꯣ ꯍꯩꯁꯅꯥꯞ ꯄꯥꯔꯤ ꯑꯃꯗꯤ ꯍꯩꯁꯅꯥꯝ ꯎꯡꯕꯤ ꯑꯌꯤꯡꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯔꯤ ꯐꯨꯏꯗ꯭ꯔꯤꯕ ꯃꯃꯣꯝ ꯁꯥꯠꯇ꯭ꯔꯤꯕꯁꯤ ꯀꯔꯤ ꯀꯔꯝꯕ ꯑꯌꯦꯠ ꯑꯄꯟ ꯂꯩꯕꯗꯒꯤ ꯑꯁꯨꯝꯅ ꯑꯣꯏꯍꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯈꯣꯌꯨꯝ ꯂꯌꯥꯝ ꯑꯊꯣꯏꯕ ꯄꯥꯈꯪꯕ ꯏꯕꯨꯗꯧ ꯅꯍꯥꯛꯅ ꯇꯥꯛꯄꯤꯌꯨꯗꯣ ꯇꯝꯕꯤꯌꯨꯗꯣ ꯄꯥꯔꯤ ꯐꯨꯏꯅꯕ ꯅꯃꯣꯝ ꯁꯥꯠꯅꯕ ꯂꯝꯕꯤꯗꯣ ꯏꯕꯨꯗꯧ ꯅꯍꯥꯛꯅ ꯇꯥꯛꯄꯤꯔꯝꯃꯨꯗꯣ ꯑꯁꯨꯝꯅ ꯃꯃꯤꯠ ꯎꯏꯁꯤꯟ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯎꯔꯦ ꯈꯪꯂꯤ ꯂꯩꯔꯦꯗꯣ ꯃꯔꯝ ꯃꯍꯥꯛ ꯁꯪꯒꯥꯏ ꯃꯃꯤꯠ ꯎꯏꯁꯤꯟ ꯄꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯇꯨꯅ ꯍꯤꯛ ꯀꯞꯂꯛꯏ ꯃꯇꯧ ꯑꯗꯨꯗ ꯑꯌꯤꯡꯕꯤ ꯑꯃꯗꯤ ꯄꯥꯔꯤ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯪꯒꯥꯏ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯇꯨꯅ ꯄꯥꯔꯤ ꯑꯃꯗꯤ ꯑꯌꯤꯡꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯅ ꯄꯥꯎꯗꯝꯂꯁꯤꯒꯦ ꯑꯌꯤꯡꯕꯤ ꯄꯥꯈꯠꯅ ꯏꯃꯥ ꯑꯩ ꯑꯁꯦ ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯎꯒꯅꯤ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯑꯁꯣꯏꯕ ꯂꯩꯇꯦ ꯃꯄꯨ ꯃꯍꯥꯛꯅ ꯅꯆꯥ ꯅꯤꯡꯉꯣꯜ ꯄꯤꯕ ꯄꯤꯔꯤ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ ꯏꯃꯥ ꯍꯦꯛꯇ ꯍꯥꯏꯕꯤ ꯁꯪꯒꯥꯏ ꯄꯥꯔꯤꯗ ꯌꯦꯡꯂꯛꯇꯨꯅ ꯏꯕꯨꯡꯉꯣ ꯅꯍꯥꯛꯇꯤ ꯃꯃꯥꯡ ꯃꯄꯣꯛꯀꯤ ꯋꯥꯁꯛꯅ ꯆꯦꯠꯅ ꯄꯨꯟꯗꯨꯅ ꯂꯩꯈ꯭ꯔꯦꯗꯣ ꯄꯥꯔꯤ ꯉꯛꯅ ꯃꯃꯥꯡ ꯃꯄꯣꯛꯀꯤ ꯋꯥꯁꯛ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯑꯃ ꯅꯈꯣꯏꯅ ꯊꯥꯖꯕ ꯊꯥꯖꯗꯕꯗꯨꯗꯤ ꯏꯃꯥ ꯈꯪꯗꯦ ꯑꯗꯨꯕꯨ ꯏꯃꯥ ꯋꯥꯔꯤ ꯑꯃꯗꯤ ꯂꯤꯒꯦ ꯅꯈꯣꯏ ꯃꯨꯟꯅ ꯇꯥꯁꯤꯜ ꯋꯥꯔꯤ ꯑꯁꯤ ꯂꯤꯗꯕ ꯌꯥꯗ꯭ꯔꯦ ꯏꯃꯥ ꯀꯔꯤ ꯋꯥꯔꯤꯅꯣ ꯉꯁꯤꯗꯒꯤ ꯀꯨꯝꯖꯥ ꯀꯌꯥꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯃꯤꯠꯇ ꯃꯍꯥꯛꯅ ꯎꯍꯜꯂꯛꯄꯅꯤ ꯃꯨꯟꯅ ꯇꯥꯔꯣ ꯑꯩ ꯋꯥꯔꯤ ꯍꯧꯔꯛꯂꯒꯦ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯄꯨꯝꯕ ꯃꯥꯒꯤ ꯋꯥꯔꯤꯅ ꯁꯤꯕꯣꯟ ꯁꯣꯟꯅꯔꯤ ꯂꯩꯀꯥꯏ ꯅꯨꯄꯤ ꯑꯃꯅ ꯃꯥꯏꯗ ꯃꯥꯒꯤ ꯊꯥꯗꯣꯏ ꯍꯥꯏꯕꯤꯗꯣ ꯂꯝꯀꯦꯠꯄꯤꯅꯤ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯃꯥꯕꯨ ꯅꯨꯄꯥ ꯑꯃꯅ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯨꯕꯒꯤ ꯋꯥꯊꯣꯛ ꯑꯗꯨꯕꯨ ꯀꯝꯗꯧꯔꯤꯕꯅꯣ ꯈꯪꯗꯦ ꯑꯇꯣꯞꯄ ꯑꯃꯗ ꯑꯃꯨꯛ ꯆꯦꯟꯈꯤꯕ ꯉꯝꯃꯤ ꯑꯗꯨꯕꯨꯗꯤ ꯏꯆꯦ ꯃꯁꯛ ꯑꯗꯣ ꯍꯦꯜꯂꯦ ꯌꯥꯔꯣꯏ ꯋꯥꯊꯣꯛ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯃꯥꯗꯨꯅꯗꯤ ꯃꯥꯕꯨ ꯄꯥꯝꯗꯕꯗ ꯆꯦꯜꯂꯛꯄ ꯅꯨꯃꯤꯠꯇ ꯁꯨꯝꯖꯤꯠꯅꯒ ꯀꯟꯗꯅ ꯐꯨꯕ ꯖꯥꯠꯅꯤ ꯆꯨꯝꯃꯤ ꯊꯥꯗꯣꯏ ꯆꯦꯜꯂꯛꯄ ꯅꯨꯃꯤꯠꯇ ꯃꯅꯦꯝ ꯑꯣꯏꯕꯤ ꯑꯗꯨꯅ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯁꯨꯝꯖꯤꯠꯅ ꯀꯟꯗꯨꯅ ꯇꯥꯟꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯖꯥꯠ ꯇꯥꯔꯕꯤꯅꯤ ꯀꯅꯥ ꯑꯃꯅ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯨꯔꯕꯤ ꯃꯔꯝ ꯑꯁꯤꯅ ꯃꯥꯕꯨ ꯄꯥꯝꯗꯕꯅꯤ ꯃꯕꯨꯡ ꯑꯍꯜ ꯃꯣꯔꯥꯝꯕꯗꯨ ꯁꯥꯎꯅ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯤ ꯏꯖꯠ ꯄꯨꯝꯕ ꯃꯍꯥꯛ ꯊꯛꯇ ꯂꯣꯏꯔꯦꯗꯅ ꯏꯃꯥ ꯅꯆꯥꯗꯤ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯂꯝꯀꯦꯠꯄꯤꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯈꯣꯡꯒꯣꯜ ꯍꯦꯛ ꯇꯥꯔꯛꯂꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯊꯋꯥꯏꯁꯦ ꯏꯇꯣꯝꯇ ꯊꯥꯖꯗꯨꯅ ꯁꯤꯒꯅꯤ ꯃꯃꯥ ꯑꯣꯏꯕꯤꯗꯨ ꯃꯆꯥꯒꯤ ꯑꯗꯨ ꯀꯜꯂꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯉꯝꯖꯗꯦ ꯃꯆꯥꯒꯤ ꯈꯟꯕꯗ ꯂꯥꯏꯃꯟ ꯑꯣꯏꯔꯕꯤ ꯃꯃꯥꯅꯤ ꯐꯤꯕꯝ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯆꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯁꯨ ꯃꯍꯥꯛ ꯄꯥꯡꯒꯜ ꯊꯣꯛꯄꯗꯤ ꯉꯝꯗ꯭ꯔꯤ ꯁꯣꯝꯗꯅ ꯆꯦꯟ ꯆꯣꯡꯉꯤ ꯍꯥꯏꯕꯇꯅꯤ ꯏꯃꯨꯡ ꯑꯅꯤꯃꯛꯀꯤ ꯑꯍꯜ ꯂꯃꯟꯅ ꯍꯟꯅ ꯌꯦꯡꯕ ꯅꯠꯇꯦ ꯍꯤꯌꯥꯏꯅꯨ ꯃꯆꯥꯅꯨꯄꯥꯗ ꯁꯥꯎꯅ ꯊꯋꯥꯏ ꯁꯥꯛꯅ ꯍꯥꯏꯔꯤ ꯖꯥꯠ ꯇꯥꯔꯨꯔꯕꯤ ꯑꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛꯄꯨ ꯅꯨꯄꯤ ꯑꯃꯇ ꯂꯩꯖꯗ꯭ꯔꯕ ꯑꯗꯨꯒ ꯅꯨꯄꯤ ꯅꯪꯁꯨꯅꯤ ꯀꯔꯤꯒꯤꯅꯣ ꯂꯩꯈꯥ ꯇꯥꯔꯕꯤ ꯅꯪꯅ ꯃꯤꯒꯤ ꯁꯥꯒꯩ ꯃꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕ ꯅꯤꯡꯊꯦꯝꯅ ꯏꯃꯥ ꯋꯥꯍꯩ ꯑꯗꯨ ꯀꯟꯕꯅꯤ ꯀꯜꯂꯕ ꯋꯥꯍꯩꯁꯤꯡꯗꯨ ꯅꯃꯧꯗ ꯍꯥꯏꯕꯤꯒꯅꯨ ꯃꯍꯥꯛ ꯁꯥꯒꯩ ꯀꯅꯥꯗꯁꯨ ꯖꯥꯠ ꯇꯥꯔꯨꯕ ꯂꯩꯇꯦ ꯁꯨꯞꯅꯒꯤ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯥꯕꯨ ꯂꯩꯈꯥ ꯇꯥꯍꯟꯕꯤꯒꯦ ꯈꯟꯕꯤꯒꯅꯨ ꯍꯟꯗꯦ ꯍꯤꯌꯥꯏꯅꯨ ꯑꯗꯨꯃꯛ ꯍꯥꯏꯔꯤ ꯍꯥꯟꯅꯗꯒꯤ ꯂꯩꯈꯥ ꯇꯥꯗꯨꯅ ꯂꯩꯔꯕꯤ ꯃꯥꯕꯨ ꯑꯩꯅ ꯑꯃꯨꯛ ꯀꯔꯤꯒꯤ ꯂꯩꯈꯥ ꯇꯥꯅꯕ ꯍꯣꯠꯅꯒꯗꯧꯔꯤꯕ ꯅꯤꯡꯊꯦꯝꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯑꯆꯧꯕꯅ ꯑꯩ ꯑꯁꯦ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯂꯩꯀꯥꯏ ꯑꯁꯤꯅ ꯏꯖꯠ ꯇꯧꯅꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯅꯪ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯀꯦ ꯈꯟꯒꯅꯨ ꯄꯥꯕꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯨꯕ ꯅꯆꯥꯒꯤ ꯏꯇꯤꯛ ꯂꯩꯖꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯑꯩ ꯃꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯊꯥꯗꯣꯛꯄꯗꯤ ꯅꯆꯥ ꯉꯝꯖꯔꯣꯏ ꯊꯥꯗꯣꯏ ꯇꯨꯃꯤꯟ ꯃꯆꯤꯟ ꯑꯗꯨ ꯐꯤꯖꯤꯗꯨꯅ ꯃꯦꯟꯁꯤꯟ ꯀꯞꯆꯩ ꯃꯆꯥꯒꯤ ꯋꯥꯍꯩ ꯇꯥꯔꯒ ꯊꯃꯣꯏ ꯍꯦꯟꯅ ꯀꯥꯏꯔꯕꯤ ꯃꯃꯥ ꯑꯗꯨꯗꯤ ꯑꯁꯥꯎꯕꯅ ꯍꯦꯟꯈꯤꯗꯨꯅ ꯊꯥꯗꯣꯏꯗ ꯈꯨꯗꯣꯝꯕꯤꯁꯤꯡꯗꯨꯅ ꯄꯨꯝꯅꯃꯛ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯅꯪꯅꯅꯦ ꯅꯪꯅ ꯉꯔꯥꯡꯃꯛꯇꯁꯨ ꯁꯨꯝꯖꯤꯠꯅ ꯀꯜꯂꯒ ꯇꯥꯟꯕꯕꯨ ꯅꯪ ꯏꯀꯥꯏꯕ ꯈꯪꯗꯦ ꯏꯆꯥꯒꯤ ꯐꯤꯖꯤ ꯄꯥꯏꯗꯨꯅ ꯌꯥꯜꯂꯒ ꯂꯩꯕ ꯉꯝꯃꯤꯅꯦ ꯑꯗꯨꯕꯨꯗꯤ ꯐꯩ ꯈꯪꯒꯅꯤ ꯑꯩꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯔꯤꯕꯤ ꯅꯪꯕꯨꯗꯤ ꯑꯩꯅ ꯏꯈꯨꯠ ꯑꯁꯤ ꯄꯦꯟꯅ ꯅꯪꯕꯨ ꯑꯩꯅ ꯍꯥꯠꯀꯅꯤ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯑꯣꯟꯊꯣꯛꯅ ꯊꯨꯈ꯭ꯔꯦ
ꯏꯌꯥꯏꯅꯨꯅ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯕ ꯅꯨꯡ ꯑꯃ ꯇꯥꯞ ꯂꯥꯎꯅ ꯂꯧꯗꯨꯅ ꯊꯥꯗꯣꯏꯗ ꯊꯣꯝꯂꯛꯄꯗꯣ ꯄꯨꯡꯀꯛ ꯆꯥꯎꯕ ꯅꯨꯡ ꯑꯗꯨꯅ ꯊꯥꯗꯣꯏꯒꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯄꯥꯟꯗꯨꯅ ꯏ ꯊꯣꯛꯂꯦ ꯅꯤꯡꯊꯦꯝ ꯆꯦꯟꯁꯤꯟꯗꯨꯅ ꯇꯥꯔꯛꯂꯤꯕ ꯏꯁꯤꯡꯗꯨ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯏ ꯀꯥ ꯍꯦꯟꯅ ꯊꯣꯛꯇꯅꯕ ꯃꯦꯟꯗꯨꯅ ꯊꯝꯃꯤ ꯃꯃꯥꯗꯁꯨ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯃꯥꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯑꯁꯨꯝ ꯍꯦꯛꯇ ꯇꯧꯕꯁꯤꯕꯨ ꯏꯃꯥ ꯅꯪ ꯍꯦꯟꯃꯜꯂꯤ ꯏꯃꯥ ꯏꯌꯥꯏꯅꯨ ꯍꯟꯗꯦ ꯃꯆꯥꯅ ꯍꯥꯏꯕ ꯃꯍꯥꯛ ꯇꯥꯗꯦ ꯄ꯭ꯔꯞ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯥꯗꯣꯏꯕꯨ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯔꯛꯏ ꯅꯤꯡꯊꯦꯝꯅ ꯃꯃꯥꯕꯨ ꯏꯟꯊꯣꯛꯂꯒ ꯂꯥꯎꯏ ꯑꯩ ꯂꯩꯔꯤꯉꯩ ꯑꯩꯒꯤ ꯅꯨꯄꯤꯗ ꯅꯈꯣꯏ ꯀꯅꯥꯝꯇꯅ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯦꯛ ꯁꯣꯛꯀꯦ ꯍꯣꯠꯅꯔꯛꯂꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯑꯣ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯒꯤꯗꯃꯛ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯕꯨ ꯍꯥꯠꯄ ꯐꯥꯎꯕ ꯉꯝꯗꯧꯔꯤꯅꯦ ꯅꯪ ꯅꯤꯡꯊꯦꯝ ꯃꯃꯤꯠ ꯎꯏꯁꯤꯟ ꯑꯁꯥꯎꯕ ꯐꯥꯊꯗꯨꯅ ꯍꯥꯏ ꯇꯞꯊꯅ ꯍꯥꯏ ꯏꯃꯥꯒ ꯄꯥꯕꯒꯅ ꯄꯥꯝꯂꯤꯕꯁꯦ ꯀꯔꯤ ꯅꯆꯥꯗ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯍꯥꯏꯕꯕꯨ ꯁꯥꯒꯩ ꯆꯦꯟꯊꯒꯗꯧꯕ ꯅꯨꯄꯤ ꯑꯁꯤ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯕ ꯌꯥꯔꯣꯏ ꯌꯨꯝ ꯑꯁꯤꯗ ꯃꯥꯒꯨꯝꯕꯤ ꯑꯃꯒꯤ ꯃꯐꯝ ꯂꯩꯇꯦ ꯐꯔꯦ ꯄꯥꯕꯒ ꯏꯃꯥꯒꯒꯤ ꯑꯄꯥꯝꯕꯁꯨ ꯅꯆꯥꯅ ꯈꯪꯉꯦ ꯑꯗꯨꯕꯨ ꯄꯥꯕ ꯅꯆꯥꯒꯤ ꯑꯄꯥꯝꯕꯁꯦ ꯑꯃꯨꯛ ꯇꯥꯔꯣ ꯃꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯔꯣꯏꯗꯧꯕ ꯃꯐꯝꯗ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯑꯩꯅ ꯃꯥꯕꯨ ꯊꯝꯂꯣꯏ ꯊꯥꯗꯣꯏ ꯄꯤꯔꯥꯡꯇꯅ ꯆꯣꯠꯂꯕ ꯃꯤꯁꯅ ꯏꯈꯦꯡꯇꯅ ꯁꯤꯟꯊꯔꯛꯇꯨꯅ ꯆꯣꯠꯁꯤꯜꯂꯕ ꯃꯥꯏꯊꯣꯡ ꯃꯥꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯂꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕꯗꯨꯒ ꯂꯣꯏꯅꯅ ꯅꯤꯡꯊꯦꯝꯗ ꯌꯦꯡꯂꯛꯏ ꯅꯤꯡꯊꯦꯝ ꯃꯈꯥ ꯇꯥꯔꯛꯇꯨꯅ ꯏꯃꯥ ꯄꯥꯕꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯦ ꯍꯥꯏꯗꯨꯅ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯅꯆꯥ ꯃꯥꯒꯤꯗꯃꯛ ꯎꯀꯜ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯄꯨꯟꯁꯤ ꯑꯁꯦ ꯃꯥꯒ ꯍꯤꯡꯃꯤꯟꯅꯔꯨꯔꯒꯦ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯋꯥꯍꯩꯁꯤ ꯍꯥꯏꯕ ꯂꯣꯏꯔꯛꯄꯗ ꯅꯤꯡꯊꯦꯝ ꯊꯥꯗꯣꯏꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯃꯆꯥꯒꯤ ꯃꯇꯧ ꯎꯔꯒ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯔꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯗꯤ ꯑꯆꯧꯕ ꯁꯥꯎꯅ ꯃꯐꯤ ꯀꯟꯗꯨꯅ ꯍꯥꯏ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯃꯥ ꯃꯄꯥꯒꯤ ꯀꯔꯤꯁꯨ ꯈꯟꯗꯕ ꯃꯆꯥ ꯃꯃꯥ ꯀꯔꯤ ꯌꯦꯡ ꯆꯠꯂꯨ ꯆꯐꯨ ꯌꯥꯟ ꯐꯦꯡꯂꯨꯁꯨ ꯑꯩꯒꯤ ꯏꯆꯥ ꯁꯤꯈ꯭ꯔꯦ ꯑꯩ ꯏꯆꯥ ꯂꯩꯇꯦ ꯑꯩꯒꯤ ꯏꯆꯥ ꯁꯤꯈ꯭ꯔꯦ ꯏꯌꯥꯏꯅꯨ ꯂꯩꯃꯥꯏꯗ ꯐꯝꯊꯗꯨꯅ ꯀꯞꯄꯤ ꯃꯥꯡꯂꯦ ꯄꯨꯝꯅꯃꯛ ꯃꯥꯡꯂꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯁꯤ ꯋꯥꯈꯜ ꯌꯥꯎꯃꯟꯗꯦꯗꯀꯣ ꯅꯨꯡꯁꯤꯕꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯃꯤꯠ ꯇꯥꯡꯍꯜꯂꯦ ꯑꯩꯒꯤ ꯏꯆꯥ ꯃꯥꯡꯂꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪ ꯃꯥꯡꯂꯦ ꯑꯁꯨꯝꯅ ꯍꯤꯌꯥꯏꯅꯨ ꯃꯆꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯌꯦꯡ ꯀꯞꯇꯨꯅ ꯐꯝꯂꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯑꯁꯣꯝꯗꯅ ꯄꯥꯂꯦꯐꯝ ꯂꯩꯇ ꯆꯪꯖꯐꯝ ꯈꯪꯗ ꯈꯣꯡꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯝꯂꯤ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝ ꯑꯣꯏꯁꯤꯟꯈ꯭ꯔꯦ ꯆꯤꯡꯌꯥꯒꯤ ꯈꯣꯡ ꯃꯆꯥ ꯑꯃ ꯆꯦꯜꯂꯤꯕꯗꯨꯒꯤ ꯂꯩꯔꯥꯏ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯑꯁꯣꯛꯄꯗꯨ ꯅꯤꯡꯊꯦꯝꯅ ꯌꯦꯡꯂꯤ ꯏꯗꯤ ꯈꯛꯈ꯭ꯔꯕ꯭ꯔꯥ ꯆꯩꯅꯥꯀꯣꯜꯗꯨꯅ ꯅꯀꯣꯛꯁꯨ ꯉꯧꯔꯝꯂꯅꯤ ꯅꯪꯕꯨ ꯉꯥꯏꯍꯥꯛ ꯇꯨꯝꯒꯦꯔꯣ ꯊꯥꯗꯣꯏ ꯅꯤꯡꯊꯦꯝꯗ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ ꯈꯨꯝꯕꯗꯤ ꯃꯍꯥꯛ ꯈꯨꯝꯂꯛꯇꯦ ꯍꯥꯏꯕ ꯑꯩꯕꯨ ꯌꯦꯡꯉꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯁꯅꯥꯇꯣꯝꯕꯤ ꯅꯪꯕꯨ ꯅꯀꯣꯛ ꯆꯤꯛꯄꯗꯣ ꯐꯅꯕ ꯉꯥꯏꯍꯥꯛ ꯍꯤꯞꯄꯨ ꯍꯥꯏꯕꯅꯤ ꯑꯩꯕꯨ ꯀꯣꯛ ꯆꯤꯛꯏ ꯍꯥꯏꯈꯤꯕ꯭ꯔꯥ ꯍꯥꯏꯗ꯭ꯔꯕꯁꯨ ꯍꯤꯞꯄꯨ ꯁꯤ ꯑꯩꯒꯤ ꯇꯝꯄꯥꯛꯁꯤꯗ ꯃꯣꯟ ꯈꯥꯡꯅꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯝ ꯑꯩ ꯅꯪꯕꯨ ꯁꯪꯈꯤ ꯑꯩꯕꯨ ꯁꯨꯝꯗꯨꯅ ꯊꯝꯂꯝꯂꯒ ꯅꯪꯅ ꯆꯠꯈ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ ꯏꯍꯦ ꯅꯪꯒꯤꯗꯃꯛ ꯁꯪꯁꯥꯔ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯤꯕ ꯑꯩꯕꯨ ꯅꯪ ꯊꯥꯗꯣꯛꯂꯒ ꯑꯃꯨꯛ ꯆꯠꯀꯗ꯭ꯔꯥ ꯑꯉꯧꯕꯤ ꯅꯪꯕꯨ ꯊꯥꯗꯣꯏ ꯃꯀꯣꯛ ꯑꯗꯨ ꯅꯤꯡꯊꯦꯝꯒꯤ ꯂꯦꯡꯖꯨꯝꯗ ꯉꯥꯊꯗꯨꯅ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯄꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨꯃꯗꯤ ꯊꯣꯛꯂꯦ ꯑꯗꯨꯕꯨ ꯇꯥꯅꯤꯡꯊꯦꯝ ꯅꯪꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯀꯣ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕꯤ ꯑꯩ ꯑꯃꯒꯤꯗꯃꯛ ꯏꯃꯨꯡꯒ ꯃꯔꯤ ꯇꯠꯅꯕ ꯍꯥꯏꯗꯨ ꯊꯣꯛꯂꯦ ꯊꯥꯗꯣꯏ ꯁꯪꯁꯥꯔꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯒꯨꯟ ꯂꯩꯕ ꯄꯣꯠꯁꯛꯁꯤ ꯅꯪ ꯀꯔꯤꯅꯣ ꯈꯪꯖꯕ꯭ꯔꯥ ꯈꯪꯗꯦ ꯀꯔꯤ ꯄꯣꯠꯅꯣ ꯅꯨꯡꯁꯤꯕ ꯊꯥꯗꯣꯏ ꯅꯤꯡꯊꯦꯝꯗ ꯇꯥꯇꯨ ꯌꯦꯡꯉꯤ ꯅꯤꯡꯊꯦꯝꯅ ꯑꯁꯨꯛ ꯃꯒꯨꯟ ꯂꯩꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯅꯨꯡꯁꯤꯕꯁꯦ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯐꯪꯕ ꯉꯝꯖꯈꯤꯕꯅꯤ ꯅꯪ ꯊꯦꯡꯅꯔꯨꯕꯅ ꯑꯩ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯈꯤꯕꯅꯤ ꯅꯪꯒꯤꯗꯃꯛ ꯑꯩ ꯊꯋꯥꯏ ꯊꯥꯒꯦ ꯍꯥꯏꯕꯗꯤ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯗꯦ ꯑꯗꯨꯕꯨ ꯅꯪꯒꯤꯗꯃꯛ ꯑꯩ ꯍꯤꯡꯒꯦ ꯍꯥꯏꯕꯗꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯈꯜꯂꯦ ꯑꯇꯩ ꯑꯃꯠꯇ ꯑꯩꯅ ꯄꯥꯝꯂꯨꯕ ꯂꯩꯇꯦ ꯅꯪꯒꯤꯗꯃꯛ ꯑꯩ ꯍꯥꯏꯕ ꯑꯩꯁꯤꯅ ꯎꯀꯜ ꯑꯣꯏꯗꯨꯅ ꯅꯪꯅ ꯅꯣꯛꯅ ꯄꯨꯟꯁꯤꯒꯤ ꯍꯔꯥꯎꯅ ꯅꯣꯛꯅ ꯂꯩꯕꯗꯨ ꯈꯛ ꯑꯩ ꯌꯦꯡꯕ ꯄꯥꯝꯃꯤ ꯑꯍꯤꯡꯁꯤꯃ ꯑꯗꯨꯃꯛ ꯆꯤꯡꯌꯥ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯊꯥꯖꯃꯥꯕꯨ ꯌꯦꯡ ꯑꯍꯤꯡ ꯅꯤꯡꯁꯦꯜ ꯈꯥꯡ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯂꯦꯟꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯪꯅꯕ ꯈꯨꯜ ꯇꯝꯅ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯊꯥꯗꯣꯏ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯒꯤ ꯁꯥꯒꯩꯒꯤ ꯃꯕꯣꯛ ꯊꯣꯛꯄ ꯑꯃ ꯂꯩ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯊꯥꯗꯣꯏ ꯆꯪꯖꯐꯝ ꯂꯧꯏ ꯃꯕꯣꯛ ꯑꯗꯨꯁꯨ ꯃꯁꯨꯅ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯂꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯔꯕꯗꯨ ꯊꯣꯏꯅ ꯍꯦꯟ ꯍꯔꯥꯎꯖꯩ ꯃꯆꯥ ꯃꯃꯧꯅ ꯏꯟꯊꯣꯛꯂꯕꯤꯅꯤ ꯃꯍꯥꯛꯁꯨ ꯌꯨꯝ ꯑꯗꯨꯗ ꯃꯊꯟꯇꯅꯤ ꯂꯩꯔꯤꯕ ꯀꯨꯟꯗꯣ ꯃꯥꯒꯤ ꯃꯜꯂꯕ ꯑꯝꯕꯥꯔꯤ ꯑꯗꯨꯗꯒꯤ ꯐꯤ ꯐꯅꯦꯛ ꯂꯧꯊꯣꯛꯇꯨꯅ ꯊꯥꯗꯣꯏꯗ ꯄꯤꯗꯨꯅ
ꯁꯤ ꯑꯕꯣꯛꯀꯤꯗꯤ ꯃꯆꯨ ꯃꯃꯦꯟ ꯐꯖꯕ ꯐꯅꯦꯛ ꯐꯤ ꯂꯩꯇꯦ ꯍꯌꯦꯡ ꯑꯕꯣꯛꯀ ꯀꯩꯊꯦꯜ ꯀꯥꯗꯨꯅ ꯏꯁꯨꯒꯤ ꯂꯩꯔꯨꯁꯤ ꯍꯧꯖꯤꯛꯀꯤꯗꯤ ꯁꯤꯅ ꯇꯉꯥꯏ ꯐꯗꯅ ꯌꯥꯅꯕ ꯁꯤꯜꯂꯁꯤ ꯌꯥꯅꯤ ꯑꯕꯣꯛ ꯑꯔꯩꯕꯁꯤꯡꯁꯦ ꯑꯗꯨꯝ ꯁꯦꯠꯀꯦ ꯀꯩꯗꯧꯕꯒꯤ ꯑꯍꯟꯕ ꯑꯃꯨꯛ ꯂꯩꯗꯣꯏꯅꯣ ꯌꯥꯗꯦ ꯌꯥꯗꯦ ꯂꯩꯗꯧꯅꯤ ꯁꯨꯃꯥꯏꯅ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯔꯤꯉꯩ ꯃꯆꯨ ꯑꯌꯥꯛ ꯑꯌꯥꯛꯄ ꯁꯦꯠꯂꯒ ꯂꯩꯒꯗꯧꯅꯤ ꯅꯤꯡꯊꯦꯝ ꯑꯕꯣꯛ ꯆꯠ ꯄꯨꯈ꯭ꯔꯤꯁꯤꯗ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯔꯨꯁꯨ 이수 누피도 통한시 마콧 이행기 호여보 나갈 아마다나 카바 tak시손 마마나바 싱도 와까네 아이부 이카이부 비람나가 satkiba 마 아이나디 thomoi sengna nungsikibani tomeina yare nangsu nakut chalingaituda nanthokpa ngamdanaba phajinduna thamge leitraga hausiktara taksisona yengingde yare haukhrabu loikhrabu ado amuk ningsinghala maduna heni hena I thoisi sakpa heni fare kem khalura nupibu ma mathandaro mangondagi hena phajabada ma amale leite mangondagi hena phajab aigi phamda leite hotnagani aina mabu phangnaba soidana hotnagani tomaina karamna madi yumnak sagai hongkre mau haibadu oikre oishan mau oira kaidawgi aigi phamdadi mau haiba leite aduga mana aina mabu khudang paidu chingdurabani amaromda ma aigi nupigumani aigi famdagi mabu munduna pukibagumani aduna aina mu magi mafamdagi thadoibu munduna shetlawlogani thangnaba khul asida natra mana ma oiribdo mani ado nupa mayumne intoi haibra kari mayumda leita mani adudi kadaida leiriba khangdeisu kadaida leibano thadoigi leifam ai khangba pam nangna magi leifam thiduna aingonda khanghan tomai marum soni asokje poibu amuk sai sanadan tomai ikhang khang kaibu thadoi phangnabadi ai ma pami ningthem aphangba thabak suduna sel tali thadoi su lemna leithokte mana angamba ingol koiduna mana masing thaduna imungi mateng pangi asumna makhoi ani ingna sikna maboki manakta leire ayuki matamni thadoi ukham amada aphutpa mangra khra haplaga ingkol adomda lai waramlani cha ngai bo aina mangra se khra sasilu ningthem leibak tawramba leptuna makokti yelibu khudaidu lokthok sorma pi honduna waini ingkol tawusisu aina hore numidang wairam tausi haibadi yade do numidang wairamdadi aise imanabaga thabak ama chathuklugi tawbani thabakse aphang subasinadi sel yamna tanba ngamde aduna sinpham amada lakai singna suraga selse mafam sana tanbaduna hena pharani taning themna sina phai khanbado adu dum taw kadai mangra haibadu khol charagi ai khusi mole haibad pukri sida hamlugi nangkhoklam mata mana di lepa leita hauki tha taruk hausingkri nongma tomai selaktuna khabada pau tam lei khangi thadoigi lepham khangi phamung ni hiptuna leiramba khaba phuk haugatuna kadaida ma kadai lew tomai singna tam ngasai do lamjauda hikoi magi thabak ama satpani ada thadoi do khaba langtaknana ada kaidor hayusi kaidorage ada aina thabak chaluribadugi hek thangnaba yumduda thadoido sumangda chengkhaptuna lehobagi wani se khaba mit yengado chumjeng yeng nokphet taw yamna hainadaba minok ama mathangi namittagi hauri khabana thadoina leiriba leikai aduda toina laktuna thadoi bungai adubu nongmatadi thengnaramde phanakui hapta ama pharakadori adubu ngasidi itha thazadana thadoi numidang wairam aduda nupi masa amaga loinana makoigi thongal adudagi thoklakpadu khabana laptak uramni ngaibubu kalladi phamel phangi haibuduni yam haraurukinu nang ubada mayum danjin khibra su khangde mayum sangira kadai sangi ngasidi maga wari sanadana ai haloi thadoi yausilakpaga khaba praprap sangsinduna mamangduda phatlipsile thadoi khaba oirambaduda pisum anidu phatchuksinne khabana thadoi khumde thaiduna chatke tawi masida khaba karimta thousada thadogi khudang adu ta phaduna khami thadoi sauna khudang pairakpaduda makhut namaduna khabagi mamaida khangtha thajinki miusitaba mathong manam khangdaba nangna aigi khudang paibu natiklo lekai tana ma lauraga nangbu warak han sungami khangra khaba pairamba khudang hena chena paisinduna maya chiksinaduna nangna sana na sase kanano kausel wali nangse aina sieluribi nupi aina nangi khudang paibada kanan thingma ngamdoriba thadoi makhudu muklaga
ꯀꯅꯥꯒ ꯆꯦꯟꯕ ꯑꯩ ꯈꯪꯗꯦ ꯅꯪꯅ ꯏꯆꯦꯜꯂꯦ ꯀꯥꯏꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯩꯕꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯍꯤꯡ ꯂꯦꯟꯈꯤꯕ꯭ꯔꯥ ꯋꯥꯗꯣ ꯉꯥꯡꯅꯤꯡꯉꯤ ꯍꯥꯏꯗꯨꯅꯁꯨ ꯄꯉꯥꯡ ꯉꯥꯡꯒꯅꯨ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯍꯣꯡꯂꯕꯤ ꯃꯧ ꯑꯃꯈꯛ ꯅꯨꯄꯥ ꯑꯃꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡꯁꯦ ꯄ꯭ꯔꯕ꯭ꯔ ꯊꯥꯗꯣꯛ ꯈꯥꯕ ꯀꯔꯦꯝꯅꯅ ꯅꯣꯛꯂꯒ ꯊꯥꯗꯣꯛꯇ꯭ꯔꯕꯗꯤ ꯀꯩꯗꯧꯗꯣꯏꯕ ꯊꯥꯗꯣꯏ ꯑꯁꯥꯎꯕꯅ ꯈꯥꯕꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯃꯈꯣꯡꯗꯨꯅ ꯈꯥꯕꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯈꯪꯅꯦꯠ ꯍꯦꯛꯇ ꯀꯟꯅ ꯅꯦꯠꯁꯤꯟꯈꯤ ꯉꯥꯏꯍꯥꯛꯀꯤ ꯆꯩꯅꯥ ꯑꯗꯨꯅ ꯈꯥꯕ ꯄꯥꯏꯔꯝꯕ ꯈꯨꯗꯥꯡ ꯑꯗꯨ ꯐꯠ ꯊꯥꯗꯣꯔꯛꯏ ꯊꯥꯗꯣꯏ ꯈꯨꯗꯣꯝꯕꯤꯁꯤꯡꯗꯨꯅ ꯃꯇꯨꯡ ꯃꯅꯥꯎ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯔꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯊꯣꯏꯕꯤ ꯆꯠꯁꯤꯜꯂꯣ ꯁꯤ ꯍꯥꯏꯔꯝ ꯊꯥꯗꯣꯏ ꯆꯠꯄ ꯍꯧꯏ ꯑꯗꯨꯕꯨ ꯍꯟꯗꯦ ꯈꯥꯕ ꯑꯃꯨꯛꯀꯁꯨ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯐꯥꯔꯛꯏ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯋꯥꯔꯤ ꯁꯥꯈꯤꯗꯧ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯗꯅ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯁꯥꯎꯃꯟꯈꯤꯕꯅ ꯊꯥꯗꯣꯏ ꯃꯈꯨꯠ ꯅꯥꯝꯃꯗꯨ ꯍꯥꯏꯒꯠꯂꯛꯇꯨꯅ ꯈꯥꯕꯒꯤ ꯃꯈꯜꯖꯥꯏꯗ ꯑꯣꯟꯗꯅ ꯊꯥꯖꯤꯜꯂꯒ ꯃꯇꯤꯟ ꯁꯤꯆꯤꯜꯂꯤ ꯊꯨꯏ ꯇꯨꯀꯠꯆꯩ ꯇꯁꯦꯡꯅ ꯑꯩꯅ ꯅꯪꯕꯨ ꯇꯨꯀꯠꯆꯩ ꯗꯨꯛ ꯂꯦꯝꯗꯕ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯈꯨꯗꯥꯡꯁꯦ ꯄꯥꯏꯔꯛꯂꯕ ꯈꯨꯗꯛꯇ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯀꯗꯧꯕꯅꯤ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝ ꯊꯥꯗꯣꯏ ꯃꯈꯨꯠꯇꯨ ꯐꯔꯪ ꯀꯟꯊꯣꯛꯂꯝꯗꯨꯅ ꯒꯝ ꯆꯠꯈꯤ ꯈꯥꯕ ꯊꯥꯗꯣꯏꯅ ꯃꯇꯤꯟ ꯁꯤꯆꯤꯜꯂꯝꯕ ꯃꯈꯥꯖꯥꯏ ꯑꯗꯨꯗ ꯃꯈꯨꯠꯇꯨꯅ ꯅꯥꯜꯂꯒ ꯃꯃꯤꯠ ꯏ ꯀꯥꯅ ꯁꯣꯜꯂꯤ ꯀꯩꯁꯨ ꯂꯩꯇꯕ ꯅꯪꯃꯛꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯇꯧꯕ ꯐꯩ ꯑꯩꯅ ꯀꯩꯗꯧꯔꯒꯦꯗꯣ ꯅꯪ ꯅꯃꯤꯠ ꯄꯦꯟꯅ ꯌꯦꯡ ꯅꯨꯃꯤꯗꯥꯡ ꯅꯤꯡꯊꯦꯝ ꯍꯜꯂꯛꯂꯒ ꯊꯥꯗꯣꯏꯅ ꯋꯥꯐꯝ ꯄꯨꯝꯕ ꯇꯝꯂꯕꯗ ꯍꯥꯟꯅꯗꯒꯤ ꯈꯥꯕ ꯃꯉꯣꯟꯗ ꯁꯥꯎꯗꯨꯅ ꯂꯃꯟ ꯈꯨꯝꯒꯦ ꯈꯟꯗꯨꯅ ꯂꯩꯔꯤꯕ ꯅꯤꯡꯊꯦꯝ ꯍꯦꯟꯅ ꯈꯥꯕꯕꯨ ꯌꯦꯛꯄ ꯍꯦꯟꯈ꯭ꯔꯦ ꯑꯃꯨꯛꯇꯪꯗꯤ ꯃꯈꯨꯠ ꯄꯦꯟꯅ ꯋꯥꯔꯛꯀꯦ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯅꯤꯡꯊꯦꯝ ꯃꯍꯥꯛ ꯂꯩꯈ꯭ꯔꯦ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯤꯡꯊꯦꯝꯅ ꯊꯥꯗꯣꯏꯕꯨ ꯃꯄꯥꯜ ꯊꯣꯛꯍꯟꯈꯤꯗ꯭ꯔꯦ ꯈꯥꯕ ꯃꯥꯁꯨ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯐꯣꯡꯅ ꯊꯥꯗꯣꯏꯕꯨ ꯉꯥꯏꯈꯣꯠ ꯇꯧꯈꯤꯗ꯭ꯔꯦ ꯈꯥꯕ ꯃꯍꯥꯛ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔꯁꯨ ꯍꯔꯥꯎ ꯃꯇꯝ ꯑꯣꯏꯕꯅ ꯂꯥꯏ ꯍꯔꯥꯎꯔꯝꯃꯤ ꯀꯨꯟꯗꯣꯃꯥꯗꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯀꯨꯝꯍꯩ ꯌꯦꯡꯕ ꯂꯥꯏꯕꯨꯡꯗ ꯆꯠꯈ꯭ꯔꯕꯅꯤ ꯊꯥꯗꯣꯏ ꯃꯥꯗꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯒ ꯃꯕꯥꯅꯤꯈꯛ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤ ꯑꯅꯤꯗꯨ ꯊꯥꯕꯜꯒ ꯐꯕꯒ ꯊꯥꯗꯣꯏꯅ ꯍꯪꯆꯤꯠ ꯂꯥꯡꯁꯤ ꯍꯥꯏꯕꯗꯒꯤ ꯃꯄꯥꯟꯗ ꯁꯨꯃꯥꯡꯗ ꯐꯛ ꯊꯥꯗꯨꯅ ꯐꯝꯂꯒ ꯊꯣꯛꯂꯤꯕ ꯊꯥꯖꯃꯥꯕꯨ ꯌꯦꯡꯂꯤ ꯅꯤꯡꯊꯦꯝ ꯅꯣꯛꯃꯤ ꯊꯥꯗꯣꯏꯗ ꯌꯦꯡꯂꯗꯨꯅ ꯇꯞꯅ ꯍꯥꯏ ꯊꯥꯁꯤ ꯐꯖꯗ꯭ꯔꯥ ꯐꯖꯩ ꯁꯤꯗꯩꯗꯤ ꯑꯩꯈꯣꯏꯁꯨ ꯃꯄꯨꯡ ꯐꯥꯕ ꯏꯃꯨꯡ ꯍꯥꯏꯕꯗꯣ ꯑꯣꯏꯔꯅꯤꯀꯣ ꯈꯔ ꯂꯩꯔꯗꯤ ꯌꯨꯝꯁꯦ ꯏꯆꯥꯒꯤ ꯅꯣꯛꯄ ꯀꯞꯄ ꯃꯥꯒꯤ ꯃꯈꯣꯜꯇꯅ ꯄꯨꯝꯅꯤꯟ ꯅꯤꯜꯂꯅꯤ ꯊꯥꯗꯣꯏ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯈꯨꯠꯇꯨꯅ ꯃꯕꯨꯛꯇ ꯇꯞꯅ ꯅꯥꯜꯂꯒ ꯁꯤꯗꯩꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯁꯤꯕ ꯏꯆꯥꯒꯤ ꯁꯛꯇꯝ ꯎꯕ ꯐꯪꯂꯅꯤ ꯏꯆꯥ ꯂꯥꯛꯂꯗꯤ ꯏꯃꯥ ꯄꯥꯕꯅ ꯑꯩꯈꯣꯏꯕꯨ ꯏꯟꯊꯣꯛꯂꯤꯕꯁꯤꯁꯨ ꯏꯟꯊꯣꯛꯂꯔꯣꯏꯀꯣ ꯏꯟꯊꯣꯛꯂꯔꯣꯏ ꯃꯣꯏꯁꯨ ꯃꯁꯨꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡ ꯎꯕꯗ ꯑꯩꯈꯣꯏꯗ ꯁꯥꯎꯔꯝꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯐꯈ꯭ꯔꯗꯧꯅꯤ ꯊꯥꯗꯣꯏ ꯅꯤꯡꯊꯦꯝꯗ ꯌꯦꯡꯂꯒ ꯄꯦꯔꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯆꯠꯈꯤ ꯍꯟꯅꯐꯥꯎ ꯌꯦꯡꯂꯝꯗ ꯏꯃꯥ ꯏꯆꯥꯕꯨ ꯊꯥꯗꯣꯛꯂꯝ ꯅꯪꯗꯤ ꯆꯠꯈꯤ ꯅꯤꯡꯊꯦꯝ ꯉꯛꯅ ꯑꯩꯗꯤ ꯀꯔꯤꯒꯤ ꯆꯠꯇꯣꯏꯕ ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯅꯪꯒ ꯏꯆꯥꯒ ꯊꯥꯗꯣꯛꯂꯝ ꯑꯩꯕꯨ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯑꯩꯅ ꯀꯧꯕꯁꯨ ꯅꯪꯗꯤ ꯈꯨꯝꯂꯝꯗꯦ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯅꯪꯗꯤ ꯑꯗꯨꯝ ꯆꯠꯈꯤ ꯃꯪꯂꯥꯟ ꯑꯣꯏꯔꯕꯁꯨ ꯑꯩꯗꯤ ꯌꯥꯝꯅ ꯀꯞꯈꯤ ꯏꯔꯥ ꯃꯪꯒꯤ ꯋꯥ ꯑꯣꯏꯔꯦ ꯑꯗꯨꯒꯤꯕꯨ ꯅꯪꯅ ꯊꯑꯣꯏꯅ ꯈꯟꯖꯤꯜꯂꯤ ꯃꯪ ꯍꯥꯏꯁꯤꯗꯤ ꯃꯪꯅꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤꯅꯤ ꯈꯜꯂꯕꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯇꯥꯅꯤꯡꯊꯦꯝ ꯅꯪꯁꯦ ꯑꯩ ꯈꯛꯀꯤ ꯑꯗꯨꯝ ꯑꯣꯏꯅꯤꯡꯉꯤ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯅꯍꯥꯛꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯃꯊꯪ ꯃꯄꯣꯛꯇꯗꯤ ꯅꯍꯥꯛꯁꯦ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯒꯤ ꯑꯣꯏꯈꯤꯅꯤ ꯈꯜꯂꯨꯕꯗ ꯑꯩ ꯇꯁꯦꯡꯅ ꯃꯤꯄꯥꯏꯕ ꯐꯥꯎꯏ ꯃꯄꯣꯛ ꯈꯨꯗꯤꯡ ꯄꯣꯛꯂꯕꯁꯨ ꯅꯪꯗꯤ ꯑꯩꯇꯒꯤ ꯑꯗꯨꯃꯛ ꯑꯣꯏꯅꯤꯡꯉꯤ ꯅꯤꯡꯊꯦꯝ ꯊꯥꯗꯣꯏꯒꯤ ꯄꯥꯎꯈꯨꯝ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯃꯁꯤꯟ ꯀꯥꯡꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗꯒꯤ ꯅꯨꯄꯥ 2 ꯊꯣꯔꯛꯇꯨꯅ ꯅꯤꯡꯊꯦꯝꯕꯨ ꯐꯨꯕ ꯍꯧꯔꯛꯏ ꯊꯥꯗꯣꯏ ꯏꯄꯥ ꯄꯥꯈꯠꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯄꯨꯔꯣꯏꯕ ꯐꯨꯔꯤꯕꯗꯨ ꯈꯥꯝꯃꯤ ꯀꯅꯥꯅꯣ ꯅꯈꯣꯏ ꯀꯅꯥꯅꯣ ꯀꯔꯤꯒꯤꯅꯣ ꯃꯥꯕꯨ ꯐꯨꯔꯤꯕ ꯃꯥꯒꯤ ꯃꯔꯥꯜ ꯀꯔꯤꯅꯣ ꯃꯥꯕꯨ ꯐꯨꯕꯤꯒꯅꯣ ꯅꯤꯡꯊꯦꯝꯕꯨ ꯐꯨꯔꯝꯕ ꯈꯥꯕ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯊꯥꯗꯣꯏꯗ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯛꯏ ꯂꯩꯈꯤꯗꯦ ꯈꯥꯕ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤꯗꯦ ꯇꯥꯟꯖꯥ ꯆꯥꯕ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯃꯍꯥꯛ ꯂꯩꯈꯤꯕꯅꯤ ꯇꯥꯟꯖꯥꯗꯨ ꯉꯁꯤꯗꯤ ꯐꯪꯂꯤ ꯃꯥꯅ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯥꯒꯤ ꯏꯃꯨꯡꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯔꯛꯄꯅꯤ ꯊꯥꯗꯣꯏ ꯈꯥꯕ ꯑꯣꯏꯔꯝꯕꯗꯨꯗ ꯍꯥꯏ ꯁꯥꯎꯅ ꯅꯪ ꯑꯣꯏꯔꯦ ꯁꯥ ꯈꯥꯕ ꯊꯥꯗꯣꯏꯗ ꯀꯔꯦꯝꯅꯅ ꯅꯣꯛꯂꯒ ꯅꯨꯄꯥꯁꯤꯡꯗꯨ ꯇꯥꯅꯕ ꯍꯥꯏꯔꯛꯏ ꯐꯨꯔꯤꯕꯗꯨ ꯂꯦꯞꯀꯅꯨ ꯁꯣꯔ ꯂꯦꯞꯇ꯭ꯔꯤ ꯐꯥꯎꯕ ꯃꯥꯕꯨ ꯐꯨꯒꯗꯕ ꯁꯤꯌꯨ ꯌꯥꯗ꯭ꯔꯒꯅ ꯃꯀꯣꯛꯇꯣ ꯅꯨꯡꯄꯥꯛꯅ ꯊꯣꯝꯗꯠꯂꯒ ꯍꯥꯠ ꯊꯥꯗꯣꯏ ꯄꯥꯈꯠꯅ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯏ ꯂꯩꯀꯥꯏ ꯃꯤ ꯍꯥꯠꯂꯦ ꯀꯨꯏꯅ ꯂꯥꯎꯕ ꯅꯪꯗ꯭ꯔꯤꯉꯩ ꯈꯥꯕ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯥꯗꯣꯏꯒꯤ ꯃꯆꯤꯟ ꯃꯦꯟꯁꯤꯜꯂꯤ ꯌꯨꯝꯊꯪꯅꯕꯁꯤꯡ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯌꯥꯝꯕ ꯍꯔꯥꯎꯕꯨꯡꯗ ꯂꯣꯏꯅ ꯂꯩꯅꯈꯤꯕꯅ ꯊꯥꯗꯣꯏꯅ ꯂꯥꯎꯔꯤꯕꯗꯨ ꯀꯅꯥꯝꯇꯅ ꯇꯥꯈꯤꯔꯝꯗꯦ
Thadoi pring pring chong nan thok na balak nai khaba nok tu na. Ai bu si yau na nang na phatlan da bana tro. Mamang thak ta su ai bu nang na miya mang dei kai bu piram laga chatki. Aduga muksu imai si tin si chin du na khubak na thaki. Ai na kaung ni khan pra. Ning them mayam chang da na purak pana makhut han bangam de. Adubu arai ba pangal puthok tu na nupa sing du ka muknari. Ning them khaba na thadoi gi machin men sili bu du oi. Madu ubada saung na laung tun hairi. Mabu thado khaba nang yam tu thadoi bu thado. Madu nang gi pa boy gani. Khaba nok tu na siga do bagi ngai du na leiraba nang gi wa ai na kari taru. Yam kariem na na amuk so nang gi nupi si. Ngasi dagi ai gi mu oi na do khanglabra. Ai khakki. Wahai do tabada ning them saung na mayam adubu inthoklam chensilak tu na khaba bu phu ba hore. Mamai mamit khangda khaba bu ning them na phuri. Matau tu da nupa sing do chensilak tu na ning them bu phajili. Thadoi chensilak tu na. Thado si mabu thado. Noi doi si kaino. Noi doi si ya phate. Thado. Khaba ning them na phu bagi mamai mamit itatat changsilak tu na thadoi bu singthok tu na makhazai adu da khupak asau bu tu na sapu kana thajili. Thadoi sapu tu na kanman bana leimai da masadu ngak pangam da tu sinki. Khaba puksep da yep tu na purak bu thanga du satok laga nupa mayam na pha du na thamliba ning them ki nak da chensilak tu na thang du na amuktang sapu kana mabuk da thinjin ki. Minai machan khangra na khaba bu singna basai. Thang do mu phat satok laga amukka thinge tau. Masida thadoi khanglaw law tu na chensilak laga khaba ki makhutta ki thang du mullaga mathong maram khangda angaubi amagum khaba ki mamai mamit khangda yansil. Matau du pura angaubi khaba mamai mamit ihing na hingsari yinghai. Zaina mayam du na khang bangamda gyan mang du na takri. Uriba tauriba drisya mayam aduda lakminaba nupa makai kai du na chenaki. Thadoi ningthem na ta du na leiriba dom na sensilak du na ningthem bu kon khani. Taningthem sit mit pango. Ningthem mamit tu uirum panglak tu na makut tu na ngamboy ngamdaboy. Thadoi ki mamai da nusi na nalaga konjal tanik. Thadoi aise nang kinanakda yam leiribani. Adubu nomdama manade tamlam tramani. Kaino oi tanak na hairibadu karin. Taibang pauja bay isa siga ay mo naitom karam lehaw haibano ay ngamnoy. Hinglabasu hingminasi sirabasu siminasi ay mo tadok tu na chatkino naitom lehaw ngamnoy. Ay haksang namsina taibang sidagi mahakramasu. Igit tamoy sini nanakta dumag linda na laykani nang nahantay. Mapukuni ay sinang kakioy niniyay na. Ningthem makut tu na tap na thadoi mabuk adu da pai tu na. Isa sinasaki. Isushi na gari ko pa ay kipagda mapuk ang mapitu na. Ako ki mapapok asige tangdong po ba? Ay pamdagi mo nan kramaso. Nanggay ba na asini? Ay na mapukuting kauto mo isa no. Tadoy, ay na mo ngay ramki. Kana matahan na yekta. Ay na mo ngay ramki. Ngay ki tadoy. Hon kre aroy basor, wisin kre, misna aniduso. Punsigi oy na. Yang lambani nung sinamikup to da. Nung siba na yung doon na yenglamba ni Mahapo, Thadoi, ning tiyembo kon, hihikap me. Gamloy! Ay di gamloy! Nang bukay na ba? Ay di gamloy! Ay ginabang sa maski mayok na, akibalay na mayok na bating gamlaga. Karigi nga sina, asiba kau mamahang na ngaman to na, ipam naging taham na tsadkri ba? Ay gamloy ay gamloy Itsana yung taibang orak naga nagbuhang na ay nakarihay na kung gani magwita si haugat no ay itsagi bagong bibagabloy haugat lo si nung sikay na may sa ng ngawrabi mapuroy basit na kay na may sa na ang ngawbi oirabi Thadoi higi kaplambadagi ang ngawbi amagong puk haugat laymay da ikeng na punglup-lup Tado na layribot hang ado tapay kato na muna yeng do na. Ay si nang ginupini.
ꯑꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯆꯠꯄ ꯂꯩꯕ ꯃꯐꯝꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯩꯁꯨ ꯂꯩꯒꯗꯧꯕꯅꯤ, ꯑꯩꯁꯨꯅ ꯇꯨꯡꯏꯟꯒꯗꯧꯕꯅꯤ. ꯑꯩꯅ ꯇꯨꯡꯏꯜꯂꯛꯀꯅꯤ. ꯇꯥꯅꯤꯡꯊꯦꯝ, ꯅꯪ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨꯀꯣ. ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯑꯩꯗꯤ ꯅꯪꯒ ꯂꯥꯞꯅꯅ ꯂꯩꯕ ꯉꯝꯃꯣꯏ. ꯑꯩꯕꯨ ꯉꯥꯏꯔꯝꯈꯣ ꯇꯥꯅꯤꯡꯊꯦꯝ, ꯅꯪ ꯑꯩꯕꯨ ꯉꯥꯏꯔꯝꯈꯣ. ꯃꯤꯀꯨꯞꯇꯨꯗ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯖꯤꯟꯖ ꯊꯥꯗꯣꯏ ꯃꯥꯗꯅꯠꯇ ꯄꯤꯕꯨꯛꯅꯨꯡꯗ ꯃꯤꯇꯝꯂꯤꯕ ꯅꯋꯥ ꯑꯄꯤꯁꯛ ꯑꯗꯨꯁꯨ ꯌꯥꯎꯅ ꯃꯈꯣꯏ ꯑꯅꯤꯒꯤꯁꯨ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ. ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯑꯌꯦꯡꯕꯤꯅ ꯏꯃꯥꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒ ꯑꯩꯈꯣꯏꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯒꯦ? ꯂꯩꯅꯩ. ꯋꯥꯔꯤꯁꯤꯗ ꯌꯥꯎꯔꯤꯕ ꯅꯤꯡꯊꯦꯝ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯄꯥꯔꯤ ꯃꯍꯥꯛꯅꯤꯅꯦ. ꯑꯌꯦꯡꯕꯤ ꯄꯥꯔꯤ ꯀꯛꯅ ꯁꯪꯒꯥꯏꯗ ꯌꯦꯡꯉꯤ. ꯁꯪꯒꯥꯏ ꯄꯥꯔꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯅꯪꯁꯤ ꯅꯤꯡꯊꯦꯝ ꯍꯥꯏꯕꯁꯤꯒꯤ ꯃꯄꯣꯛ ꯑꯃꯒꯤ ꯁꯥꯌꯣꯜꯅꯤ. ꯃꯃꯥꯡꯊꯛ ꯅꯪꯅ ꯁꯤꯔꯝꯗꯥꯏ ꯁꯛꯈꯤꯕ ꯋꯥꯁꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏ ꯅꯃꯤꯠꯇ ꯅꯆꯥ ꯑꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯤꯕꯅꯤ. ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯑꯗꯨꯅ ꯇꯥꯏꯕꯪ ꯐꯥꯎꯔꯝꯂꯕꯗꯤ ꯅꯪꯒꯤ ꯋꯥꯁꯛꯇꯨ ꯀꯣꯛꯂꯝꯕꯁꯨ ꯌꯥꯏ. ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨ ꯇꯥꯏꯕꯪ ꯐꯥꯎꯈꯤꯗꯕꯅ ꯃꯗꯨꯅ ꯃꯔꯝ ꯑꯣꯏ ꯅꯪꯉꯣꯟꯗ ꯌꯦꯠꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ. ꯃꯔꯛꯁꯤꯗ ꯅꯪꯗꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯇꯥꯏꯕꯪ ꯃꯄꯣꯛ ꯑꯃ ꯐꯪꯖꯗꯨꯅ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯥꯎꯔꯔꯤ. ꯑꯗꯨꯕు ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯃꯍꯥꯛ ꯑꯗꯨꯗꯤ ꯇꯥꯏꯕꯪ ꯃꯄꯣꯛꯇ ꯄꯣꯛꯄꯁꯨ ꯉꯝꯗ, ꯂꯥꯏꯔꯝꯂꯦꯟꯗ ꯏꯟꯅ ꯂꯩꯕꯁꯨ ꯉꯝꯗ. ꯅꯪꯒꯤ ꯃꯥꯏꯀꯩꯌꯦꯟ ꯉꯁꯤꯁꯨ ꯅꯥꯃꯤꯒꯨꯝ ꯏꯟꯅꯗꯨꯅ ꯂꯩꯔꯤ. ꯄꯥꯔꯤ ꯋꯥ ꯉꯥꯡꯗꯦ. ꯃꯍꯥꯛ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯊꯥꯖꯕ ꯉꯝꯗꯦ. ꯑꯌꯦꯡꯕꯤ ꯃꯥꯗꯤ ꯐꯅ ꯊꯥꯖꯗ꯭ꯔꯕꯁꯨ ꯃꯆꯥ ꯐꯪꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯏꯃꯥ, ꯑꯗꯨꯗꯤ ꯀꯝꯗꯧꯒꯅꯤ? ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛꯅ ꯊꯧ ꯑꯃ ꯇꯧꯗ꯭ꯔꯕꯗꯤ ꯅꯈꯣꯏ ꯅꯃꯤꯠꯇ ꯅꯆꯥ ꯎꯕ ꯐꯪꯂꯣꯏ. ꯑꯌꯦꯡꯕꯤ ꯄꯥꯔꯤꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ. ꯁꯪꯒꯥꯏ ꯃꯈꯥ ꯇꯥꯔꯛꯏ. ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯍꯥꯛꯀ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯟꯅ ꯇꯧꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯖꯗꯨꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯄꯦꯜꯍꯜꯂꯕꯗꯤ ꯅꯈꯣꯏ ꯁꯣꯏꯗꯅ ꯅꯃꯤꯠꯇ ꯅꯆꯥ ꯎꯕ ꯐꯪꯒꯅꯤ. ꯃꯍꯥꯛ ꯍꯥꯏꯕꯗꯤ ꯀꯅꯥ? ꯊꯥꯗꯣꯏ. ꯃꯥꯒ ꯑꯃꯨꯛꯇꯪ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯟꯅꯧ. ꯑꯌꯦꯡꯕꯤꯅ, ꯏꯃꯥ, ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗ꯭ꯔꯥ? ꯅꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨ ꯈꯛ ꯍꯥꯏ. ꯑꯣꯏꯕ ꯑꯣꯏꯗꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯊꯕꯛꯅ ꯎꯠꯀꯦ. ꯄꯥꯔꯤ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯑꯌꯦꯡꯕꯤꯗ ꯍꯥꯏꯔꯛꯏ. ꯑꯌꯦꯡꯕꯤ, ꯆꯠꯁꯤ. ꯑꯣꯏꯕ ꯌꯥꯔꯣꯏꯗꯧꯕ ꯒ꯭ꯌꯥꯟꯃꯦꯟ ꯇꯥꯗꯕ ꯋꯥꯁꯤꯗ ꯊꯥꯖꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯕ ꯍꯧꯅꯗꯦ. ꯍꯧꯒꯠꯂꯨ. ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯊꯥꯖꯕ ꯊꯥꯖꯗꯕ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕ. ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯁꯤ ꯑꯔꯥꯟꯕ ꯑꯃꯠꯇꯁꯨ ꯌꯥꯎꯗꯦ. ꯊꯥꯖꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯑꯣꯏ ꯊꯪꯕ ꯄꯥꯝꯕꯣꯝ ꯑꯗꯨꯗ ꯌꯦꯡꯖꯧ. ꯈꯨꯖꯤꯟꯒꯤ ꯃꯃꯤ ꯁꯣꯏꯗꯅ ꯇꯥꯔꯝꯒꯅꯤ. ꯃꯃꯤ ꯑꯗꯨ ꯅꯍꯥꯛꯀꯤ ꯄꯣꯛꯄꯗꯒꯤ ꯂꯣꯏꯅꯔꯛꯂꯕ ꯃꯃꯤꯅꯤ. ꯃꯃꯤ ꯑꯗꯨ ꯅꯪꯅ ꯃꯄꯣꯛ ꯑꯃ ꯄꯣꯛꯂꯝꯗꯥꯏ ꯃꯥꯅ ꯅꯪꯕꯨ ꯆꯠꯈꯤꯅꯨ ꯍꯥꯏꯅ ꯈꯥꯝꯗꯨꯅ ꯌꯥꯟꯕꯗ ꯈꯣꯠꯈꯤꯕ ꯈꯨꯖꯤꯟꯒꯤ ꯃꯃꯤꯅꯤ. ꯄꯥꯔꯤ ꯉꯛꯂꯤ. ꯆꯨꯝꯃꯤ. ꯃꯥꯒꯤ ꯄꯥꯝꯕꯣꯝꯗ ꯄꯣꯛꯄꯗꯒꯤ ꯂꯣꯏꯅꯔꯛꯂꯕ ꯈꯨꯖꯤꯟꯒꯤ ꯃꯃꯤ ꯑꯃ ꯇꯥꯏ. ꯃꯁꯤ ꯃꯥꯅ ꯁꯪꯒꯥꯏꯒꯤ ꯃꯐꯝꯗ ꯍꯥꯏꯈꯤꯕ ꯂꯩꯇꯦ, ꯎꯠꯂꯨꯕꯁꯨ ꯂꯩꯇꯦ. ꯑꯗꯨꯒ ꯁꯪꯒꯥꯏ ꯃꯥꯅ ꯍꯥꯏꯔꯛꯄꯁꯤꯗ ꯄꯥꯔꯤ ꯃꯥꯗꯤ ꯄꯨꯡꯉꯛ ꯉꯛꯂꯤ. ꯑꯌꯦꯡꯕꯤꯅ ꯃꯄꯨꯔꯣꯏꯕꯒꯤ ꯈꯨꯗꯥꯡꯗ ꯇꯞꯅ ꯄꯥꯏꯗꯨꯅ, ꯃꯣꯏꯇꯥ, ꯄꯨꯝꯅꯃꯛ ꯏꯁꯥꯒꯤꯗꯃꯛꯅꯤ. ꯅꯪ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤꯕꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯗꯨ ꯅꯠꯇ꯭ꯔꯣ? ꯏꯁꯥꯒꯤꯗꯃꯛ ꯅꯪ ꯃꯁꯤ ꯐꯥꯎꯕ ꯇꯧꯕ ꯉꯝꯂꯣꯏꯗ꯭ꯔꯥ? ꯄꯥꯔꯤ ꯑꯌꯦꯡꯕꯤꯗ ꯎꯄꯥꯏ ꯂꯩꯇ ꯌꯦꯡꯉꯤ. माꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯃꯃꯤꯠꯇ ꯃꯆꯥ ꯎꯅꯤꯡꯕꯅ ꯉꯥꯎꯔꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤꯗꯃꯛ ꯄꯥꯔꯤ ꯊꯕꯛ ꯄꯨꯝꯕ ꯇꯧꯔꯒꯦ ꯂꯦꯞꯄꯤ. ꯃꯈꯣꯏ ꯁꯪꯒꯥꯏꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯗꯨꯅ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯔꯤ. ꯍꯥꯏꯅ ꯃꯇꯝ ꯃꯥꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯤ. ꯃꯤ ꯈꯔ ꯆꯤꯛꯂꯛꯄ ꯃꯇꯝꯗꯨꯗ ꯄꯥꯔꯤ ꯑꯃꯗꯤ ꯁꯪꯒꯥꯏ ꯃꯄꯥꯟꯂꯥꯡꯗ ꯊꯣꯔꯛꯏ. ꯑꯌꯦꯡꯕꯤꯗꯤ ꯌꯥꯎꯍꯟꯗꯦ, ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯊꯝꯂꯝꯃꯤ. ꯁꯪꯒꯥꯏ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯀꯌꯥ ꯇꯧꯗꯨꯅ ꯊꯥꯗꯣꯏꯒꯤ ꯊꯋꯥꯏꯗꯨ ꯊꯦꯝꯅꯧꯗꯨꯅ ꯀꯧꯕ ꯍꯧꯔꯛꯏ. ꯃꯥꯅ ꯀꯧꯕꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯇꯟꯗꯟ ꯃꯆꯥ ꯑꯃ ꯄꯥꯏꯔꯛꯇꯨꯅ ꯄꯥꯔꯤꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯇꯞꯄ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ. ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯅꯪꯅ ꯑꯩꯕꯨ ꯀꯧꯔꯛꯄꯗꯣ ꯑꯩ ꯉꯥꯏꯕꯅꯤ. ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯕꯨ ꯁꯨꯡꯀꯧ ꯀꯧꯔꯛꯈꯤꯗ꯭ꯔꯤ. ꯇꯥꯅꯤꯡꯊꯦꯝ, ꯅꯪꯗꯤ ꯑꯩꯕꯨ ꯇꯁꯦꯡꯅ ꯀꯥꯎꯈ꯭ꯔꯦꯀꯣ? ꯏꯃꯥ ꯏꯆꯥꯕꯨ ꯅꯪꯅ ꯀꯥꯎꯈ꯭ꯔꯦ. ꯄꯥꯔꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯍꯧꯈꯤꯕ ꯃꯃꯥꯡ ꯃꯄꯣꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡ ꯃꯃꯤꯠꯇ ꯎꯔꯛꯇꯨꯅ ꯒ꯭ꯌꯥꯟꯃꯦꯟ ꯇꯥꯗꯅ ꯈꯪꯀꯧ ꯀꯧꯔꯛꯏ. ꯊꯥꯗꯣꯏ, ꯀꯅꯥꯃꯠꯇ ꯍꯟꯅ ꯌꯦꯡꯗ ꯑꯩꯕꯨ ꯉꯥꯏꯔꯝꯒꯦ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯑꯩꯕꯨ ꯉꯥꯏꯔꯝꯗ꯭ꯔꯤꯕ? ꯂꯝꯂꯥꯟꯕꯤ ꯀꯅꯥ ꯑꯃꯕꯨ ꯅꯪꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕ ꯎꯔꯒ ꯑꯩꯅ ꯀꯌꯥꯝ ꯀꯜꯂꯛꯄ ꯅꯪꯗꯤ ꯈꯪꯂꯤꯔꯣꯏꯀꯣ ꯇꯥꯅꯤꯡꯊꯦꯝ. ꯅꯪ ꯌꯥꯝ ꯐꯠꯇꯦ. ꯇꯁꯦꯡꯅ ꯅꯍꯥꯛ ꯌꯥꯝ ꯐꯠꯇꯦ. ꯄꯥꯔꯤ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯂꯛꯂꯕꯗ ꯍꯤꯛ ꯀꯞꯇꯨꯅ, ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ? ꯊꯥꯗꯣꯏ,
ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯅꯠꯇꯅ ꯆꯤꯟꯕꯥꯟ ꯑꯁꯤꯗꯒꯤ ꯋꯥꯍꯩ ꯑꯇꯣꯞꯄ ꯑꯃꯠꯇ ꯊꯣꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯂꯩꯇ꯭ꯔꯦ ꯑꯩ ꯂꯥꯜꯂꯦ ꯊꯥꯗꯣꯏ ꯅꯪꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯕ ꯑꯩ ꯂꯥꯜꯂꯦ ꯁꯪꯒꯥꯏꯅ ꯃꯔꯛ ꯊꯠꯅ ꯑꯁꯨꯝꯅ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏ ꯇꯥꯏꯕꯪꯅꯤ ꯑꯩꯈꯣꯏꯒ ꯑꯁꯤꯕꯅ ꯑꯩꯈꯣꯏꯒ ꯀꯨꯏꯅ ꯑꯁꯨꯝꯅ ꯂꯩꯕ ꯌꯥꯗꯦ ꯅꯪꯅ ꯄꯥꯝꯂꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏ ꯑꯗꯨꯒ ꯃꯉꯣꯟꯗ ꯌꯦꯠꯇꯨꯅ ꯂꯩꯔꯤꯕꯗꯣ ꯉꯁꯤꯗꯒꯤ ꯌꯦꯠꯂꯒꯅꯤ ꯃꯥꯁꯨ ꯃꯥꯒꯤ ꯑꯅꯧꯕ ꯃꯄꯣꯛ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯂꯩꯔꯁꯅꯨ ꯅꯪꯁꯨ ꯂꯩꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯔꯣ ꯊꯥꯗꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯍꯤꯛꯅ ꯀꯞꯇꯨꯅ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯅꯍꯥꯛꯁꯤ ꯊꯥꯗꯣꯛꯂ ꯑꯩꯕꯨ ꯀꯔꯝ ꯂꯩꯔꯝꯂꯦꯟꯗ ꯆꯠꯂꯁꯤꯒꯦ ꯑꯩꯕꯨ ꯀꯔꯝ ꯆꯠꯂꯁꯤꯒꯦ ꯄꯥꯔꯤ ꯋꯥ ꯑꯃꯠꯇꯁꯨ ꯍꯥꯏꯕ ꯉꯝꯗ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯄꯥꯏꯔꯤꯕ ꯇꯟꯗꯟ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯍꯥꯛ ꯀꯞꯂꯤ ꯃꯃꯩꯊꯪꯗ ꯊꯥꯗꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯄꯣꯛ ꯑꯃꯒꯤ ꯏꯄꯨꯔꯣꯏꯕ ꯑꯩꯒꯤ ꯊꯋꯥꯏꯒꯤ ꯆꯥꯅꯕ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯍꯦꯟꯅ ꯉꯁꯤ ꯐꯥꯎꯕ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯇ ꯅꯪꯒꯤ ꯅꯥꯛꯇ ꯅꯥꯃꯤꯒꯨꯝ ꯂꯦꯡꯗ ꯂꯩꯔꯛꯇ ꯑꯗꯨꯕꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩ ꯅꯪꯒꯤ ꯅꯥꯃꯤꯒꯨꯝ ꯏꯟꯅꯗꯨꯅ ꯑꯩ ꯂꯩꯔꯔꯣꯏ ꯑꯩ ꯆꯠꯂꯒꯦ ꯅꯪꯕꯨ ꯊꯥꯗꯣꯛꯂꯝ ꯑꯩ ꯆꯠꯂꯒꯦ ꯑꯗꯨꯕꯨ ꯁꯤꯕꯨꯗꯤ ꯅꯪ ꯈꯪꯉꯨꯀꯣ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯩꯅ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯃꯗꯤ ꯅꯍꯥꯛꯅ ꯈꯪꯕꯤꯌꯨꯀꯣ ꯅꯪꯕꯨ ꯊꯥꯗꯣꯛꯂꯝꯒꯦ ꯑꯩ ꯂꯥꯜꯂꯦ ꯊꯥꯗꯣꯏ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯋꯥꯍꯩ ꯈꯔꯁꯤ ꯄꯥꯔꯤ ꯍꯟꯖꯤꯟ ꯀꯞꯇꯨꯅ ꯍꯥꯏ ꯃꯁꯤꯟ ꯑꯗꯨꯗꯒꯤ ꯑꯇꯩ ꯑꯍꯦꯟꯕ ꯋꯥ ꯑꯃꯠꯇꯁꯨ ꯊꯣꯛꯂꯛꯇꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯥꯏꯅꯔꯝꯗꯥꯏ ꯁꯛꯈꯤꯕ ꯋꯥꯁꯛ ꯑꯗꯨ ꯍꯟꯗꯣꯛꯄꯤꯔꯝꯃꯤ ꯏꯁꯥꯕꯨ ꯄꯥꯏꯗꯨꯅ ꯋꯥꯁꯛꯂꯝꯕꯗꯨꯒꯤꯗꯃꯛ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯑꯌꯦꯠꯄ ꯁꯨꯝꯁꯤꯡ ꯑꯣꯏ ꯅꯥꯎꯐꯝ ꯃꯌꯥꯏꯗ ꯊꯠꯇꯨꯅ ꯉꯁꯤꯐꯥꯎ ꯅꯨꯃꯤꯠꯇ ꯅꯆꯥ ꯑꯃꯠꯇꯁꯨ ꯎꯕ ꯐꯪꯍꯟꯗ ꯂꯩꯔꯛꯄꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯩꯅ ꯀꯣꯛꯄꯤꯔꯕꯅꯤ ꯉꯁꯤꯗꯒꯤ ꯑꯩꯅ ꯀꯣꯛꯄꯤꯔꯕꯅꯤ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯣꯏꯔꯨꯕꯅ ꯅꯅꯥꯛꯇ ꯂꯥꯛꯉꯝꯗ꯭ꯔꯦ ꯃꯄꯣꯛ ꯑꯗꯨꯅ ꯂꯣꯏꯈ꯭ꯔ ꯃꯥꯜꯂꯦ ꯅꯪ ꯑꯩꯒꯤ ꯋꯥꯔꯤꯁꯨ ꯑꯗꯨꯕꯨ ꯅꯍꯥꯛꯁꯦ ꯃꯄꯣꯛ ꯑꯗꯨꯒꯤ ꯏꯄꯨꯔꯣꯏꯕꯅꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯋꯥꯍꯩꯁꯤ ꯍꯥꯏꯅ ꯇꯟꯗꯟ ꯑꯗꯨ ꯑꯇꯤꯌꯥ ꯇꯝꯅ ꯋꯥꯡꯅ ꯑꯁꯨꯝ ꯄꯥꯏꯈꯠꯈꯤ ꯃꯗꯨꯕꯨ ꯌꯦꯡꯅ ꯄꯔꯤꯃꯥꯗꯤ ꯂꯦꯞꯄ ꯂꯩꯇ ꯄꯤꯔꯥꯡ ꯁꯤꯟꯊ ꯁꯣꯜꯂꯤ ꯃꯆꯤꯟꯗ ꯇꯞꯅ ꯋꯥꯔꯧꯗꯨꯅ ꯆꯠꯄꯅꯤ ꯑꯩꯅ ꯀꯔꯤ ꯈꯪꯕꯩ ꯊꯥꯗꯣꯏ ꯑꯩꯅ ꯅꯪꯕꯨ ꯊꯦꯝꯕ ꯉꯝꯈꯤꯗ꯭ꯔꯦ